मणिपुर की अपुनबा ngamkhai ngaknabagi damak khulai paidun lanthengna ba chonthorok khiba saijang makha laikai RK Boboi Sana atopam meng lanhaibana masagi anaba amana maram oiraga manung matam chadana laikhidabada lona thingkraba lalholo pre-park pro na awangba thake ikai khomna ba ulakle lalholo asigi assistant publicity secretary L Ningsingbana thadorokpa cherolmana hai kumja lisingani kulumdoigi me ohumdagi lamdam asibu machetana thugainabagi landara khiba Lanfam aduda laikhidraba Boboi Sanana thongna leina langi mahi tamba yaunaba kumja lising ani kulumdoigi Junda party asida yaurakibani kumja lising ani kulumdoigi August amasung December da tangkak ani thokna langi mahi tamba loisenkhi mahakna ikhang khangokdana laikhidaba asida party na awangba thakta ekai khumnabo itli laikhidraba RK Boboi Sanan bu nayo lakhiba Mapu RK Sana Tomba amasung Mabok RK Ongbi Sana Hanbi anina thengna horiba awabada su party asina saruk yari mahakna laikhidabada awaba nanghoraba imung manung amadi maruk mapang sengi awabada su party na thamoi sokna saruk yari hainasu chero asina makhatana phungdorokli